Manipur Governor Anusuiya Uikey na Chief Minister and Viren amasung Chief Secretary Dr. Vinit Joshiga unaduna relief camp singda leiriba miyoi singgi awat leihandanaba ngarang Ras Bhavan khanghankhre. Governor Secretariat tagi thadoroki bachero lamagi matungi ngarang numidang wairam pung mangarom tarakpada Governor Anusuiya Uikey na Ras Bhavan da Chief Minister and Viren galonina Chief Secretary Dr. Vinit Joshiga unaduna state asigi toan be issue singi matang da kumna khanaki. Ngarang khanakhiba aduda Manipur da tholiba irang asida lanjena duna hojik relief camp ta leiriba singda relief materials sing leihandanaba amadi lanjena riba singi yum sabibaga loina selgi mating pinabgi matangda khanakhi. Masigi matakta thangmaiban komdram selungba laikai dege hojik mafam khangdana leiriba khangembam apamba singhabu phangnaba checkpost sing hena section mathau tahonaba governor na chief minister da khanghanki. Amaromda Janimsta medical students singi accommodation issue leiriba si kokhanaba sunaba laifam safam sengbanaba governor na pautak pi ki hari.